Assalamualaikum. Nuksizaraba Manipur ki praja khudimak maruina maitai pangan sinnaw singda aigi maikeda ge ngasi pamdaba tabada thamoi sokna nungaitaba fawba dunglaba Lilong gi Thoudok bisimina asogapan kayama yauriba sunglaba Thoudok ase aigi maikeda ge ai strongest town da condemn tori. Honorable Chief Minister Manipur ki praja khudimakta maran leiba sing athuba matamda pharaga ain goiba chapsaba dandi phangangani haina thajaba thamkhraba loina mayam punamak musi chanana tonga sandokpidaba amadi ikhoigi marakta asawbana mang thadanaba appeal tokhiba mayam ase ikhoi loina khangnaraba tanaraba ufamni matang sida in haijaning bade ikhoi masengi marakta rumors kaya ama Tourakli basi tingnana wohana minasi amde rumors to thajaroisi asawbana mang thahalloisi wakhan phathaminaraga saver tawraga sarkarna hojik law enforcing agency na tawgado chapsaba mathau tawribanina sarkar da mateng pangsilaga maran leibasing adu phanana wohana bada mateng pangminaba amadi mokoi chapsaba dandi fanghanbada ikoi khudimangna paliba sarkar sigi mateng pangminasi amade ikoi asawbabu phathaminasi haina imayam famdai ko nolukna appeal tawjari.